Image Paodam yang tabiriba singbo Yumnam Anuradha Devina ikongno kurumzari housing maroiba pauda Black Day ge kaukiba general strike manungda secretariat employees sing thabuk sunakre Manipur Naga Kuki Maitei gi natte pro kudimakine haina chief secretary Suresh Babuna haikre Loinana Wangu Laifam Primary Health Center ge mapokuman thoram pamthokre Housing pausanuna pizari India na Manipur nampuda lagusen kiba numeda October ge tang tara mga bo Black Day lauthokladuna ngarang amasung ngasi gi lonaba ahing nongyai amasung ngasi ayukta ge kaukiba jene strike na mausa ge punchida sauna akaiba pikre lup tare ke apunba lob korkom yauna Alliance for Socialist Unity Kanglai Park Asuk amasung National Liberation Front of Tripura NLFT na Manipur amasung Tripura na India da tingkiba numitpu Itihas ki amamba tangkak amani haiduna state ani asida ngasi ayu pung mangadagi kaukiba pung tarani toge jene strike na Manipur mahusa ge punchida sauna akaiba pikhi jene strike asina maramoiduna Imphal amasung masigi akoibada leiba kaithen sing phamna khidre dukan sing thong hangna khidre passenger puba gari sing chena khide adumoinamak tangai phadana chataba yadaba gari macha kharadi chanakhi masida natana mahiloisang singsu thong Lona Kibadage, Mairoishing, Mahishang Kanakide. Amaramda, United People's Revolutionary Front of Manipur Su Numit Asibu Yaning Daba Pungduna, Manipuda Pung Tarani Pangijane strike Kodi. Nakalamaramda, Mamangi Matamda, Banazine strike Nachingba, Labor Matamda Lengaki, employeesing office Kabagi Chang, Nemlavasu, Handag Ikui Kuidana, Manipur Lengana, employeesing Matam Chana Tabakaba, Kumba Amadi Suti Loduna office. Kadabana chingba tauriba ase thingnaba yathangama thokibadage ban jene strike oirabasu lenga ki employees sing lenga ki sairaki badage office kanaduna thabuk sunakre ngasi ase aina thingkraba lalolup singna kaukiba Manipur pumba total shutdown oizarabasu lenga ka sigi yanglen charu oiriba secretariat employees sing thabaka bagi chang zada mariputara henke loinana atoba lenga ki department sing desu employees sing thabaka bagi chang wangna ke Ningsang bayai chahi asagi September ki chaichat kumathoida aina thingkraba lalolub amana kaukiba ban amada lenga ki employee chaniga kuntha taruk romna bangi mingda thabak karam da bagidama employee singa asagi nomagi talab kaktuna action lokhakiba laikhrabane United Kuki Liberation Front UKLF na front asagi spokesperson amasung hanage home secretary oiramba Anthony Zangkhothang haukimna mahaki Nazareth Village Santon District Leba Masagi Yumda Manung Matam Sadana Lake Kidabada Tamoisong na Awaba Pungdurakli Haina UK LFK Joint Secretary T Zamsna Thadropa Cherolamana Haidi Zedona Sina Makata Duna Lake Kidraba Jangkhothang Haukeb Kuki Reunification Ge Ideology na Chen a Thazaba Amasung Kuki Nation Gidamakta Thawai Hak Sang Yauna Thabak Torambalu Sing Basinge Barakta Amani Mangna Organization Asigidamakta Tungan ba thakta thabak torame amasung mahaki aroiba matam phauba organization asigi spokesman ge pam purame mahana kuki zati amasung organization asigi damakta loramba thodang sing kaungamdana lehoragane laikhidraba ikogi lusingba asigi maphamda organization asna revolutionary salute pijari amadi laikhidrabagi imang manungge awabadasu sarugi azari haire Thasigi Saisa Taratareta Pangthokadariba Kuki Anglo War Ningsing Thoronga Marilena Kuki Namna Tabakun Singda Memorial Stone Yumnaba Honarakliba Asige Joinana State Asida Purumasing Marakta Tangdulaita Dabakya Tolakba Amadi State Asige upon Bagi Saktamda Kahelakadabagi Mami Lakpaka Iroinana Hidamasida Manipulenga Haksina Lobagluinana Ngasi Chief Minister, Secretary, Chief Minister and Birena Chair Lauduna Cabinet Minister Singh MLA Singh Amadi Kuki ki CHO Singh Nagagi CSO Singh Yauba Punba Mipama Mapang Thokre Mipamatuna State Asigi upon Bagi Saktam Kahendaba Purub Amaka gi Marakta Nungsinana Leminana Wapam Thamki
Mifam aduga mari lenana Manipurgi CM and Birena lamnam asida nungsi chanana leminariba purup singnasu ingna signa leminanaba apil tawkiba loinana pamdaba tawdok sing thoktanaba social media print amadi electronic media da aranba photo amadi pau sandok pidanaba su apil tawki Amaramda Hiramasiga Mari Lainanga Chief Secretary ge Office ta Pangthopa Pauge Mifam Amada Chief Secretary Dr. Zai Suresh Babuna Phondo Kibada Manipur asi Naga Kuki Maitei gi nate Puruk Kudimakini Masida Ekhoi Masingi Marakta Pau Faunaba Watpadage Kanar Chainaba Thondanaba Honaminasi Thasigi Tang Taratreta Pangthokadariba Chamarak Suba Anglo Kuki Warna State asida Akaiba Pigadablaite Ningsing Yumbi Sing Yumbadasu Akaibalate Tawatapu State asi Purukyana Kunda Leitaba State Ama Oibana Purumasangi Marakta Nusi Nahandanaba Honabagi Thawongsi Langane Ningsing Taramasiga Mari Lainana Yungada Riba Ningsing Yumbi Singda Thariba Essential Land Haiba Wahe Asi Lokthongnabasu Kuki Inpida Pongdo Kibalekre Masi Atuba Matamda Lenganga Wairuishin Purangnaba Honari Miam Igna Singna Labiu State Asida Odagliba Tangdu Laita Daba Piwam Asigi Yanglaga Atubagi Oina Chief Secretary DGP Kuki NP Amadi KSO ge leader Singya Wame Pamama Pangthokre Manipur ge Chief Minister N Birena Laurakpa Warip Singh Illaga Amata Oina Chatpa Haina Suyanaki Makatarakpa Oina Hayang Ayu Pung Mapanda Kuki Puruke Lusingba Singh Yauba Punma Mipamama Pangthokadore Mifam Sina Atuba Matamda Paba Maikairam da Puraklabiyai Oirakliba Piwam Asida Pandava Thodok Sing Toktana Balenga Ki Maikidagi Akan Basak Sing Tharang Lokale Hadisu Chief Secretary na Pongdorakli. Right now the situation is that the Kuki MP is also going to have a meeting. So we have suggested, the interlocutor also suggested, to remove the word the aim system part. That is the appeal made by the state government, appeal made by the interlocutor to the Sioux groups, very clearly, and also from the Home Ministry. Because we have no problem to erect any commemoration stone in honor of the people and the freedom. That is a general term which applies to everybody in the society. Anglo-Kuki War 1917 to 1919 to 2017 to 2019 gi chahi chama subagi ningsang kuman palan Tharom ngase Health Tribal Council More da pangthokre Tharom da More Pastor Fellowship ki chairman Reverend Ngamhau Tawthangna Memorial Stone ge maikhum hangdoki Ngasage Palan Tharom da Village Sepsing Civil Society Organization ge leader sing just leader sing MDCs amadi More da Labor Mukyasu Saruyaki Tharom da Wangang Latuna ADC Chandian ge member Jinaiba Haukimna Anglo-Kuki War Asi Sasinaba Lan Asi Tokibagi Itihas Asamamati London Library Singing Tinari Court of Dunalay Tharomasi Tainangaida Ipa Ipu Singna Katoki Budubu Ning Singbane Haiki Amaramda Jiribamgi Monbung Dasu Anglo-Kuki War 1917 to 1919 Gi Chahi Sama Suropagi Tharompang Tokre Ngasi Jiribam District Manung Chanalaiba Monbung ke village da Kuki NP Jiri Tamenglong Zona Sinduna Anglo Kuki War 1917 to 1919 bu Jahi Sama Surak Paga Marilainana Tungi Mirona Ningsingduna Lehunaba Memory Stone Amayung Kre Ngasagi Thorambadu Kuki NP Jiri Tamenglong Zone ke Custom and Cultural ge Thaububa Lakholing Singsanna Memory Stone Adu Maikum Hangdoke Ngasagi Thoramba Aduda Local Church Elder Saikho Hauke Kuki NP Jiri Tamenglong Zone ke President Zangsat Hauke Kuki NP Jiri Tamenglong Zone ke Vice President Lal Kholeng Singsan Kuki Khanlai Lompi KKL Kuki Students Organization KSO Amade Thadau Student Organization TSA ge Mihut Singnasu Saruyaki Niti Ayogyana Manipur ge Chandian District wo Aspirational District ama oina Loktoki bage matung inna ahanba oina Chandian District National Commission for Child Rights ke team ama lagtuna sitting bench ama laglibatang taranipanda DC Office Complex Chandianda Ayuki Punk Nipandage Nungchen Punk ama phawa pangthokadore Masida miyamna mapung phana sarugi yabiduna
khudong saba lobyo haina district administration sanningi maikaidagi pawmisinga unaba amada appeal tawrakle ngasi DC office complex ta pangthoki ba pawmisinga unaba aduda ADC, ADM and district nodal officers and then Dr. A. Singling Khombana Pongdorakpada Pangtokadariba sitting bench asi aspiration district singda Akanana Angang Singi right violation amati right disturbance kaya asibo yangsina bagidamak Chathagadaba sitting bench amani sitting bench asida National Commission for Protection of Child Rights NCPCR Game member Dr. R.J. Anand, Manipur State Commission for Protection of Child Rights ke Chairperson Sumati Bala Ningtozam Amadi DC Chandan Krishna Kumar IAS na sitting member singona sarugagani. Sitting member asida Madu Aina Juvenile Justice Act, Right to Education Act Amadi Pokso Eki Matangda Masiga Mari Lainaba District Asige Tado Wathok Singe Matangda While Chatagani. Maramasina Hiramasiga Mari Lainana Kanagumba Angang Singna Wakaning Natraga Kes Thaningba Lairagadi Kudung Saba Asilowiu Loinana Numit Asimaktada National Commission for Women ke Member Secretary Amasula Kadore Maramasina Nupisingi problem singa Amade Taudo Wathok Singe Matangta Wakaningbage Kudung Saba Laigane Masida Miyamna Sarugya Biduna Kudong Saba Asi Lobio Haina Apil Taurakle Ngasige Paumisinga Unaba Aduda AC2 DC Chandan NS Baite MCSU Sarugya Ki Masigi Commission Asina Yangjan Gaturibisi mainly on Juvenile Justice Act, Adedakiti Right to Education Act, as well as POCSO Act 2012. However, Act Ahumasida any issues any contradiction labor sing say asiga relevant oriba akoi ki district chida labiriba children singna hairiba commission asina sitting asi phamba on 18th of October 2019 phamba sida magi privilege amasung magi khudong saba si opportunity asi mangan biganu haina Mori town na matang bom pokai badagi mafam sigi miamda aki tuzungba charangna ba phibam mamada leruraba matung hausai mausagi phibam da hanzilakle mausagi phibam hanzilakpasida sector commander 26 sector na sinduna ngase mori da ladiba civil society organization sing amade ex servicemen singa warisana kre mifam aduda mori town asida development purokna bage idea sing share tauke Maduda sector commander nasu Indian Army ge launched makhoige wakal puksel miamda sandukpina basu apil tauke Hayang October ge tang taratruk tage haugadariba Sirui Lily Festival pangthongnaba semsabal loire loidana festival asida mayamna pamneriba Sirok 2019 da saruk yagadariba international music band Nazareth ngasi Imphal da thunglaki bagaloinana Imphal Hotel da Paumisanga unabagi thoram pangthokre Hairiba band asina festival asige hoba numita ukrulge Baksik ground da makoige performance ukadare Ngasige Paumisanga unaba aduda ukrul assembly constituency ge MLA Alfred Author Dr. S. Ranjan Chairman Tourism Corporation of Manipur Limited Amade W. Ibohol Director Manipur Tourism Su Saruya K Hariba Festival Asigi Aroiba Numit October Tang Taramapanda Music Band Extreme Su Saruya Gani Hairi Indo-Myanmar border town Moreda Laiba Integrated Sec Post Moreda Ngasi Arunachal Pradesh Legislative K Deputy Speaker Tessam Pongte MLA Ani Amade Trade and Commerce K Official Ohumyawa Timga 43 Assam Rifles K CO Sumit Sud Land Custom K Official ICP K Official Border Trade Chambers of Commerce K Miyosing Yauna ICP Da Mipamama Pangthokre Mipamaduda Myanmar ga Manipur India ga Tauniriba Lalur Itiki Matangda Wari Saba Yauna Myanmar ga Manipur ga Tauniriba Lalur Itiki Lambasida Makoina Su Hena Pamba Pongdo Pakaloidana ICP Asage System Singe Mawong Singengki Kaksing District Sugunu Assembly Constituency gi Manung Channa Lairiba Wangu Laipam Primary Health Center PSC gi Nipurak Suba Mapokuman Tauram Ngasi PIC Asage Campus Tapang Thokre Taramduda
Wangu Gram Pansai ki Pradhan El Sarat Elias Tona Maitei Hana Wangu High School ge Headmaster Oramba Retired Headmaster A Maimu Amadi Oza A Dhanansoy Senior Citizen Wangu ge Secretary L Kelchandra Amadi Primary Health Center adugi Dr. Singh Amadi Nurse Staff Singh Amadi PIC adugi Management Committee ge Maruiba Members Singh Yauna Puna Sarug Yaduna Pangtokiba Taromduga Mari Lenana Primary Health Center Asida Senior Citizen Oidaba Ahal Singh Maru Ina Chahi Humpuge Matakta Leidaba Al Oidaba Singh Health Center Asida Frida Layambaki Kudum Sabasu Pangtoki Bagaloidana Al Oidaba Singh Dasu Senior Citizen Ge Card Singh Su Yen Toke Amadi Health Center Asida Ladybug Patient Singh Dasu Acha Athag Yen Toke Taromduga Mari Lenana PSC Adugi Management Committee Ge Member Amasu Oidiba TS Dhamendrana Haikibada Ngasi PIC Achi Asuki Matik Patient Yamna Lakpa PIC Ama Oide Maramaduna Ladybug PIC Achige Awardpa Doctor Amati Matik Saba Infrastructure Kara Mari Lainaba Singna Yangsen Bio Haraduna Ngasigi Asigum Laba Yamna Maru Oidaba Mioi Bege Layang Sank Ama Mapamba Sida Lainanaba Honabada Atawatodang Lauramba Singh Adubo Ningsing Nabagidamag Taramase Pangtopani Haike Takhelda Maite Kuntaba Haina Mingtonba Soibam Suresh Kumar Hana Manipuri Saita Parisat Tripura ke President Oidambana Itokba Waringi Lairika Ama Ngasi Agritaral Dalishoda Pangtopa Tarama Amada Mianda Pongkre Manipuri Saita Parisat Tripurana Sinduna Pangtokiba Lairik Pombaki Tarambadu Parisaki President RK Jitendra na Tarambapu Oina Lairika Adu Mianda Pongdoke Vice President AMP Abhiram General Secretary Al Biremangolna Jingba Atai Thomi Senka Amadi Sangnaraba Miyukia Susaruya Ke Ngasi Pongkiba Lairika Dugi Maramda Parisaki General Secretary Al Biremangolna Nainaduna wa Ngangaduna Hai Lairigasi Lamai Chamapali Waring Taramari Yaure Lairigasina Takel Tiburada Machoy Mazoy Kundariba Maiti Singi Maramda Karamakai Kangba Ngamlagane Haike Soibam Suresh Kumar Machaki Sahi Marputaret Suraba Punsige Tankak Matamsida Ahanba Oina Lairigasi Iduna Tripurage Sahitada Kudol Tambane RK Kamal Jinna Laikidraba Matung Lisangani Mari the Gilisangani Taramanga Pawa Chahi Taramatui Chumna Manipuri Saita Parisha Tripura ke President Oina Laki Haide Ngarang Sugunu Maya Lekaida Lagao Kauramba Mioi Ohum Mapamaduki Mioi Singna Sugunu Police the Pau Pirakpatake Sugunu Police na Mioi Ohum Adu Parga Ngasi Judicial Magistrate First Class Tawalge Kota Putokre Police na Parba Faraga Kota Putokiba Mioi Sing Adudi Yumlembam Badal Singh Chay Kuntranitoy Apokpa Wai Ragumani Sugunu Mayai Lekai Yumlembam Krishna Chandra Chahi Kuntrataro Apokpa Wai Ibo Pisak Sugunu Awang Lekai Amasung Yumlembam Somerendro Chahi Kuntranipan Apokpa Wai Kala Singh Sugunu Mayai Lekai the Lebene Makoi Ohum US 13 PZ Act 1867 gi makada Maralangzabagidama Kona Lupayang Kayankai Fine Tian Kray Amadi Kesasigi Oda Makoi Ahunga Konana Parapa Lagaw Maru Layum Amadi Dhop Mangang Kinaba Kona Haikre Luinana Yumnam Somerendro Dagi Pakiba Lupacha Trukatara Adu State Treasury the Deposit Taunabaso Haikre Haide Kanglaipa Calendar Board na Chahi Kudingi Scientific Oba Calendar Gi Masak Sing Kanglai Miam da Kanganzabagaloinana Kanglai Miam da Hana Mamangda Chamanaba Pohalamba Calendar Amaga Thaban Kenaramba Kiadaki Kohanaba Ngamzakre Matang Sahi Kumzali Singani Kungi Oina Lanai Farm Dukan Clinic Hospital School College Club Office Company Amati Tungan Balukiana Su Taban Yawa Calendar Makoi Gi Putuna Bagidamag Sagolban Morang Lairak Machinda Leba Sikogi Office Ka Matam Karagi Oina Punna Leminari Ba Kanglepa Calendar Bota Laglaga Matang Sahi Kumzali Singani Kungi Calendar Poneba Scientific Oiba Calendar Ki Masak Sing Yauna Registration Tauduna Sakang Say Ado Board Asitige Registration Number Oina Atubada Masak Lobiu Haina Kanglepa Calendar Board Ki Zanin Secretary Surai Sam Sanjina Thadropa Cherolamana Pondoragli
INX media case ta Chennai Haiduna Central Bureau of Investigation CBI na case ama file tobadage house custody da thamleba hanaki Union Finance Minister P Chidambaram na mapo custody da kuina thamduna wan bire aduna bel PBU haina Supreme Court ta hizakre Mana Finance Minister Odingaida Foreign Funds Farm Aduda P with a Chahi Tawi Haibaki Maralda Jahi Humbudamari Suraba Sidambarambo Delegate Tihar Zelda Numit Yang Pimanga Tamlakla Bane Sidamaramgidama Kes Labliba Senior Advocate Kapil Sibal Amasung Abisek Manuna Kota Haizakibada Hanage Finance Minister na Kes Adul Saki Oinanaba Mioi Amatada influence to Kibalate Sidamaram na Maral Lairaba Mioi ani the influence tauki haina CBI na Delhi High Court ta khangan kiba aduki pakhomoina Abhishek Singbina hai kibane mahana makata na hangkibada Winners Protection Scheme gi matangda agency CBI na kari taukrabage scheme masigi makada makoina kanabo charak pikrabage kari su taukide Masanupi Sima Bora Hatpagi Maralda Hosik Zelda Thamleba INX Media ge co-founder Peter Amasung Indrani Mukherjee Haibadagi P Sidambaram su foreign funds ge matangda mara leire haina CBI na case thangaliba adugi matangda su Singbina Masamaki Machanupi Hatpi Mioi amage testimony dagi CBI na loriba fideb adu kaya yamna sumlagadagi haike Maharashtra State Assembly Mikhalgi Oiba Manifesto ngasi BJP na Mumbai da phongkre Sankalp Patra haina kangnaba manifesto adu phongmagi tharamda Chief Minister Devendra Fadnavis BJP Working President Jagat Prakash State Unit Chief Chandrakant Patel amasung party ge atai lusing basing sarugya khe State aduda thabak crore ama create tawani haina BJP na manifesto aduda wasakpa yaure Manifesto aduda point taratruk yauri makoi aduki manungda state aduda lakadaba chahi singda ikang tholoi dam taramatoi punsilaga Maharashtra water grid semgadori lisangani kunitoi dadi yum laitaba imong kudimaki yum sagane wakor punamak social security net ke makada thamlagane amade lambi kudimakta Chief Minister Gram Sarak Yojana ge makada sembage ufam sing yauri Manifesto phongbagi thoram aduda wangang bada Chief Minister Fadnavis na PMC bank ke wafam adu center da pokhalagani hairi hauzik aroibada maroiba pau amone pizari Black Day ge kaukiba general strike manungda secretariat ta employees sing thabuk sunakre Manipur Naga Kuki Maitei gi natte pro kudimakine haina Chief Secretary Jaisuresh Babuna haikre loinana Wangu Laifam Primary Health Center ge mapokuman thoram pamthokre Image Paodam ngasi gi matang sida loijare ngeng tabiri basangbo amukrana krumjari